Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Board of Secondary Education Manipur na lauba kumsi sahigi metric parikha ngasidigi hauragani. Manipur ki singi jila singda handak lamai thabani singba kaya thokliba sigi matangda Mukhyamantri Nongthomam Birena sabapati oiduna ngarang mifam ama pangthokre. Amasung sarkar na hairi Pradhan Mantri Awas Yojana Gramin ki makhada leibak asida pakka ge yum koti ani lakh 19 saba loikre. Board of Secondary Education Manipur na lauba kumsi sahigi metric parikha ngasidigi hauragani. Parikha asiga mari lenina Mukhyamantri Nongthomam Biren, Manipur Vidhan Sabha ki Adhyaksa Thoksom Saitabrata, Kendra ki Shiksha Raja Mantri Dr. R.K. Ranjan Singh amasung Shiksha Mantri Thongnaujam Basantu Kumar na mahiroi singda yaipa pausel pirakli. Magi pauselda Mukhyamantri na hai Pradhan Mantri Narendra Modi na mamangda phongdokhibagum mahiroi singna parikha thaba matamda exam warrior oina parikha thagadabani. Parikha asi yamna harauta yamna amadi nungnangba yaudana kumai amagumna thagadabani. Pakatpa amadi thakatpana singba tawroidabani. Metric parikha asi mahiroi amagi yamna maruoiba tangkak ama oibaga loinana tungda makhoigi phirep lawgadoriba tangkak ama oibana mahiroi singna thawai yauna amasung thajaba amaga loinana parikha thanaba Mukhyamantri na hairi. Magi pauselda Manipur Vidhan Sabha ki Adhyaksa Thoksom Saitabrata hai mahiroi singi punsida ahanbo oina thengnaba punsibu mamai sumgadoriba parikha asida mahiroi singna ningthina saruk yaduna mai pakpa oirasanu. Kendra ki Shiksha Raja Mantri Dr. Rajkumar Ranjan Singh na hai examination warrior oiriba ikhoigi mahiroi singna Pradhan Mantri Narendra Modi na hai khibugumna akiba amadi thukatpa yaudana yamna nungaina parikha thanaba honagadabani. Parikha asi tabna ingna santi oiba mawongda thaduna mai paklaba matungda tungi afaba yumbirel amamam oina bohonasi hainasu Dr. Ranjan na appeal tawri. Magi pauzelda Shiksha Mantri Thongnaujam Basantu Kumar hai Shiksha haibasi tungda thabak ama phangnaba khakki wakhal tawba lausing tansinba adunati mahi tamlingai matamda thaksi kasi yauna tungi punsida matik saraba miyoi ama oirakpa ngamnabagidamag darkar leiba khudingmak tamhaunaba honagadabani. Masiga loinana parikha thaba matamda akiba yaudana isagi akhangba mati haija singjaba lausing sijinaduna afaba mahiroi ama oina parikha thanaba honagadabani. Mahiroi singda yaifa pausel piruduna Water Resources Mantri Awangbo Niyumain hai metric parikha asi mahiroi amagi khwaidigi maroiba tangkak amani adumainamag parikha asina mahiroi amagi maraibag lepada aroibadi natti makhoina mathangi parikha singde hena phajana honabagi tangai phataba leiri. Parikha gi matamda mahiroi singda nungnangba mati thakatpa kaya leiriba adu ningthina phathanaba honagadabani. Mahiroi singna asetpa thajaba magolena parikha thananaba su mantri na mahiroi singda appeal tawri. Education S ki Director Laisram Nandakumar nasu metric parikha thagadoriba mahiroi singda yaipa pausel pirakli. Amaromda board asigi chairman Akham Joy Kumar hai mathang thagi ahum phawba chathagadoriba metric parikha asida science amasung social science subject ki parikha ibada ahongba khara leiragani. Science subject ta yauriba physics, chemistry amasung biology ki answer script tongan gani. Maramaduna mahiroi singna physics kina physics ta chemistry kina chemistry ki da amasung biology kina biology answer script ta makhoi ki pakhum igadabani. Social science ta su masiga sab manana igadabani. Karigumada mahiroi singna answer script onane iramba thoklabadi madu evaluate tawroi. Mahiroi loop desam nasu metric parikha thagadoriba mahiroi singda yaifa pausel pirakli. Manipur ki singi jila singda handak marak tattana lamai thabana singba kaya thogliba asigi matangda Mukhyamantri Nongthomam Birena sabapati oiduna ngarang mifam ama pangthokre. Mifam aduna tongan bahiram kaya pothoktuna ningthina khanakhi. Amaromda Kangpokpi jila ki tongan mafam singda leiriba reserve forest amati protected forest ki mafam singda lamai thariba singi mathakta akanba thabak lokhanaba jila adugi district magistrate na zerol mathokre. Zerol aduna hai Kanagumana singda lamai tharamba thengnarabadi Indian Forest Act 1927 gi makhata ain gi oiba akan mathabak lokatkani. Kanagumba singnaba miyoi sing yaurabadi forest officer natraga police na hekta phanaba hukum thokre. Pharaba miyoi sing ain gi matungina serak piba madi jail thambagi wafam yauri. Maramaduna singda lamai thabagi thabak chathabigi no haina zero lamada district magistrate na appeal tawri.
Anisuba State Women's Polo Tournament 2023 ngasidigi hauragani. Haudopagi thorom Imphal gi mapal kangjai bungda nungthil pung ani da pangthokani. Thorom aduda MLA Surja Kumar Okramna athoiba mithungwaina saru yagani. Tabiriba pawasi Akashbani Imphal dagini. Sarkar na hairi Pradhan Mantri Awas Yojana Gramin PMAYG gi makhada hauzik phawbada lebak asida paka gi yum koti ani lakh 19 haukiba tang 13 phawbada sabloi khrai. Rajya Sabha da ngarang iduna piba pakhumamada Rural Development ke Rajya Mantri Sidbhi Niranjan Jyoti nai scheme asigi makhada Rajya Singa masung Union Territory singda paka ge yum koti ani lakh 35 sanaba senpham kai thokre mangnai English ani kunmari ge March phawda makata na paka ge yum koti ani lakh 35 saranaba pandam thamli. Tripura da BJP ki makok thongba lusingba Pratima Bhaumik MLA oibadagi resign tawkhre. Mahag Raija dugi Dhanpur Vidhan Sabha Kendra digi handak pangthokiba mikhalda karakhibani. Ngasi nauna karaklaba MLA sing wasak logudoriba adugi mangwanina mahag pham thadokibani. Paumi sing da wa ngangmuda mangnai mahag hauji Kendra gi Social Justice and Empowerment ki Raija Mantri oiriba maramna matam amatada MP su oiba amasung MLA su oiba yadabadagi mahag MLA gi pham thadokbani. Mahagna pham thadokhiba du Raija Vidhan Sabha gi Protem Speaker Binoy Bhushan Das na ayaba pikre. Ngasi phongba pause singe muroiba pausing damak hauzik Khetri Mayum Premchand leire. Premchand Thagachari Dwijamani Kumbi sahigi metric parikha ngasidagi hauragani haiba Manipur matam koina nong churuktraba matungda ngarangdagi chuba haure haiba amadi umangda lotuna thamlamba ujau kya phaгаtle haiba pauna Manipur ngasi phongba pause singi maroiba pawena phonari Mahiroi lising kuntra nipan cham kuntaret na sau yagadaba HSLC examination asidagi hauragani haiba paw Ichel Express ta banner headline tawduna phongli Naharol gi thodangda exam da aranba tawbusing jail da thamba yauna akan machirak pinaba akhanamba lo semlagani haiba pawna ahan headline oiri Iroi bakta exam da aranba tawbusing cherak pinaba lo semnaba lengak na khanare haina education minister na phonglukhiba wafam asi headline tawduna phongli School sing na laithokpadagi mahiroi marfudra exam thaba yaroi haiba bosem reject tawkhiba sina Imphal Free Press ta ahan headline tawduna phongli Sanalibak pause da chahi sigi ahan boina Manipur gi mafam kaya da leiba mafam singda len yawbu nong chukre Manipur yauna Northeast State singda Mars Trampan fawba nong chugani haina IMD na phongkhiba wafam asi ahan headline tawduna phongli Ponufam pause da State asigi district ayamada nong chubu haure lakleba pung nifu nipan gi manungda akhak araw amadi akan banungsit ka loina ba nong churaba yai haina warning tawri haibasina ahan headline tawri Ichel Express ta akhak araw len yawba nong churakpadagi Manipur gi miyam ising phangdabagi awaba kuklagani harawnare haiba pawasina ahan headline oiri Sangai Express Manipur edition da mafam kharada len taki nong chuki numit kharani sida mafam kayada nong churaba yari haiba IMD gi report asina ahan headline tawri Awang nong poglamdam da IMD na orange alert lokthokre lakadoriba pung nifun nipanda akan manong churaba yai Imphal da akhak araw kaya tawkhrabasu nongdi chukhidre haibasina Sangai Express English ta ahan headline tawduna phongli Chahi asigi numit humdra humdoini churuktraba matungda len yauna nong churakpada miyamna harawna khre haibasina huyen lan pawda anishuba headline tawri Raija sida len yauna kumgi nong chuba haure haibasina People's Chronicle da ahan headline tawri Sanalibak pause da Umangda lotuna thamlamba ujau kya phagat khre haina headline tawduna phongli pawasi ereba pause da langmai kanba changmada yanthalamba ujau sing phagat khre haina phongli pongno from da langmai chakpagi thorok sing leptana thokli langmai chakpa kanna jang silubada yamlaba u sing lotlamba thengnare haiba paw asi ani suba headline tawduna phongli naharol thodang pause da lotlamba lotlaga thamlamba ujau kya phagat khre haina phongli Dwijamani Thagachari Premchand Aroibada Moroiba Pawmuk Board of Secondary Education Manipur na lawba kumsi saigi metric parikha ngasidigi hauragani Manipur gi singi jilla singda handak lamai thabani singba kaya thogli basigi matangda Mukhyamantri Nongthoman Birena sabapati oituna ngarang mipama mapangthokre amasung sarkar na hairi Pradhan Mantri Awas Yojana Gramin gi makhada lebak asida paka gi yum koti ani lakh 19 sabaloi khre paulezare